ꯂꯤꯁꯤꯡ ꯑꯃꯒ ꯆꯃꯥꯄꯟ ꯌꯥꯡꯈꯩꯒꯤ ꯖꯅꯋꯥꯔꯤ ꯀꯨꯟꯇꯔꯨꯛꯇꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯆꯠꯅꯔꯛꯂꯤꯕ ꯗꯦꯃꯣꯀ꯭ꯔꯦꯁꯤ ꯍꯥꯏꯔꯤꯕ ꯂꯩꯉꯥꯛꯂꯣꯟꯁꯤꯒꯤ ꯊꯧꯗꯥꯡ ꯂꯧꯕ ꯌꯥꯎꯔꯛꯂꯤꯕ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯒꯤ ꯏꯍꯨꯜ ꯈꯪꯅ ꯑꯃꯁꯨꯡ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯒꯤ ꯀꯥꯡꯂꯣꯟ ꯉꯥꯛꯅ ꯃꯤꯌꯥꯝꯒꯤꯗꯃꯛ ꯊꯕꯛ ꯄꯥꯡꯊꯣꯛꯄꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯄꯒ ꯂꯣꯏꯅꯅ ꯑꯣꯖꯥ ꯂꯥꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯦ ꯊꯥꯖꯗꯕꯗꯒꯤ ꯏꯟꯈꯠꯂꯛꯂꯤꯕ ꯅꯍꯥꯁꯤꯡꯅ ꯑꯩꯈꯣꯏꯒꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯒꯤ ꯐꯤꯕꯝꯁꯦ ꯍꯧꯖꯤꯛ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯔꯤꯕꯒꯦ ꯀꯟꯈꯠꯂꯛꯂꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒꯅ ꯍꯦꯟꯅꯃꯛ ꯑꯩꯈꯣꯏ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯦ ꯁꯧꯒꯠꯐꯝ ꯍꯦꯟꯅ ꯀꯟꯈꯠꯐꯝ ꯃꯊꯧ ꯇꯥꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ? ꯇꯥꯖꯤꯗ ꯃꯁꯤ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯀꯨꯞꯅ ꯈꯟꯅꯕ ꯌꯥꯕ ꯄꯣꯠ ꯑꯃꯅꯤ꯫ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯑꯁꯦꯡꯕ ꯄ꯭ꯔꯦꯛꯇꯤꯀꯦꯜ ꯑꯩꯈꯣꯏꯒꯤ ꯔꯤꯌꯦꯂꯤꯇꯤ ꯒ꯭ꯔꯥꯎꯟ ꯔꯤꯌꯦꯂꯤꯇꯤ ꯑꯁꯤꯒꯁꯤ ꯌꯦꯡꯂꯤ ꯍꯥꯏꯔꯒ ꯑꯗꯨꯒ ꯅꯦꯁꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯅ ꯂꯧꯔꯤꯕ ꯔꯣꯜ ꯑꯗꯨꯒ ꯃꯈꯣꯏꯅ ꯇꯧꯔꯤꯕ ꯑꯗꯒꯤ ꯆꯍꯤ ꯀꯌꯥ ꯑꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯦꯁꯅꯦꯜ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤꯅ ꯂꯩꯉꯥꯛ ꯄꯥꯏꯔꯒ ꯇꯧꯔꯛꯂꯤꯕ ꯊꯕꯛ ꯃꯌꯥꯝꯒꯁꯤ ꯌꯦꯡꯂꯦ ꯍꯥꯏꯔꯒꯗꯤ ꯆꯨꯝꯃꯤ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯁꯦꯛꯁꯟ ꯈꯔ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯁꯦꯛꯁꯟ ꯈꯔꯒꯤ ꯀꯩꯅꯣꯗ ꯄꯣꯛꯅꯔꯤꯕ ꯋꯥꯈꯜ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯈꯛꯇꯅ ꯃꯅꯤꯄꯨꯔ ꯀꯟꯕ ꯉꯝꯒꯅꯤ ꯑꯗꯨꯒ ꯃꯅꯤꯄꯨꯔꯒꯤ ꯏꯟꯇꯔꯦꯁꯇ ꯇꯁꯦꯡꯅꯃꯛ ꯊꯕꯛ ꯇꯧꯒꯗꯕꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯈꯛꯇꯅꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯕꯨ ꯍꯦꯟꯅ ꯆꯥꯎꯈꯠꯄ ꯑꯗꯒꯤ ꯀꯔꯤ ꯍꯥꯏꯅꯤ ꯑꯇꯩ ꯋꯥꯔꯜꯒꯤ ꯑꯃꯁꯨꯡ ꯏꯟꯗꯤꯌꯥꯒꯤ ꯁ꯭ꯇꯦꯠ ꯃꯌꯥꯝ ꯑꯃꯒ ꯀꯝꯄꯤꯠ ꯇꯧꯕ ꯉꯝꯒꯗꯕ ꯆꯥꯎꯈꯠ ꯂꯝꯆꯦꯜꯗ ꯗꯦꯕꯂꯞꯃꯦꯟꯇ ꯀꯔꯤꯗ ꯄꯨꯔꯛꯄ ꯉꯝꯒꯗꯕꯗꯤ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯅꯤ ꯀꯥꯏꯅ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯑꯗꯨꯝ ꯂꯥꯛꯄ ꯇꯥꯏ ꯍꯥꯏꯇꯥꯔꯦ ꯃꯁꯤ ꯂꯥꯛꯐꯝ ꯊꯣꯛꯏ ꯑꯗꯨꯅ ꯆꯨꯝꯃꯤ ꯍꯥꯏꯔꯤꯕ ꯋꯥꯈꯜꯂꯣꯟ ꯄꯣꯛꯂꯛꯂꯤꯁꯦ ꯃꯁꯤꯗꯤ ꯑꯗꯨꯝ ꯌꯥꯅꯤꯡꯉꯦꯕ ꯑꯩꯈꯣꯏ ꯆꯨꯝꯃꯤ ꯍꯥꯏꯅ ꯑꯗꯨꯝ ꯂꯧꯕ ꯌꯥꯏꯑꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯤ ꯑꯩꯈꯣꯏ ꯈꯔ ꯀꯨꯞꯅ ꯑꯗꯨꯝ ꯅꯩꯅꯕ ꯌꯥꯏ ꯀꯩꯅꯣꯗ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤꯁꯤꯡꯁꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯀꯃꯥꯏꯅ ꯃꯥꯒꯤ ꯐꯤꯕꯝꯁꯤ ꯂꯩꯕꯒꯦ ꯍꯥꯏꯕꯁꯦ ꯔꯤꯖꯅꯦꯜ ꯄꯥꯔꯇꯤ ꯍꯥꯏꯔꯒ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯍꯥꯏꯅ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯅꯣꯔꯠ ꯏꯁꯀꯤ ꯃꯅꯨꯡꯗꯗꯤ ꯀꯩꯅꯣꯗ ꯈ꯭ꯋꯥꯏꯗꯒꯤ ꯂꯤꯔꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤ ꯑꯃꯅꯤꯅ ꯍꯥꯏꯅꯔꯤꯕꯅꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ ꯍꯥꯏꯁꯦ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯂꯩꯉꯥꯛꯁꯦ ꯄꯥꯏꯔꯝꯃꯤꯕꯅꯤ ꯑꯗꯨꯒꯤ ꯃꯁꯤꯒꯤ ꯆꯤꯞ ꯃꯤꯅꯤꯁꯇꯔ ꯀꯔꯤ ꯈꯔ ꯂꯣꯏꯅ ꯂꯩꯔꯝꯃꯤꯕꯅꯤ ꯑꯗꯨꯗ ꯑꯗꯨꯃꯥꯏꯅ ꯇꯧꯔꯒ ꯂꯥꯛꯄ ꯃꯥꯒꯤ ꯌꯥꯝꯅ ꯂꯤꯡꯅ ꯂꯥꯛꯄ ꯑꯗꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯁꯤ ꯉꯁꯤꯗꯤ ꯀꯔꯤ ꯍꯥꯏꯅꯤ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯁꯣꯟꯊꯔꯕ ꯑꯗꯨꯝꯕ ꯐꯤꯕꯝ ꯑꯃꯗ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯄꯥꯔꯇꯤꯒꯤ ꯃꯅꯨꯡꯃꯛꯇꯗ ꯑꯩꯈꯣꯏꯒꯤ ꯌꯥꯅꯗꯕꯒꯤ ꯋꯥꯐꯝ ꯀꯔꯤ ꯀꯔꯥꯗꯒꯤ ꯀꯔꯤꯒꯤ ꯃꯣꯏꯒꯤ ꯑꯣꯏꯖꯕ ꯃꯅꯨꯡꯒꯤ ꯏꯟꯇꯔꯅꯦꯜ ꯀꯩꯅꯣ ꯃꯌꯥꯝ ꯑꯃꯅ ꯍꯥꯏꯇꯥꯔꯦꯅꯦ ꯗꯤꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯃꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯄꯥꯔꯇꯤꯁꯦ ꯑꯗꯨꯝ ꯁꯣꯟꯊꯈ꯭ꯔꯦ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯉꯁꯤꯐꯥꯎꯗ ꯑꯗꯨꯝ ꯄꯥꯔꯇꯤꯒꯤ ꯂꯤꯗꯔꯁꯤꯞꯀꯤ ꯃꯇꯥꯡꯗ ꯀꯦꯁ ꯇꯧꯅꯕ ꯈꯣꯠꯅꯕ ꯀꯔꯤ ꯀꯔꯥ ꯇꯧꯕ ꯑꯩꯈꯣꯏ ꯂꯣꯏ ꯇꯥꯔꯤꯁꯤꯅꯤꯗꯅ ꯑꯗ ꯍꯥꯏꯔꯤꯕ ꯄꯥꯔꯇꯤꯁꯤꯃꯛꯁꯨ ꯃꯁꯤꯒꯤ ꯀꯩꯅꯣꯒꯤ ꯏ ꯄꯥꯎꯒꯁꯦ ꯍꯧꯖꯤꯛꯁꯦ ꯀꯩꯅꯣꯗ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯃꯤꯗꯤꯌꯥꯁꯤꯡꯗ ꯑꯃꯁꯨꯡ ꯄꯥꯎꯆꯦꯁꯤꯡꯗ ꯀꯔꯤꯁꯤꯡꯗ ꯐꯣꯡꯕ ꯌꯥꯔꯣꯏ ꯀꯥꯏꯅ ꯍꯥꯏꯕꯒꯤ ꯋꯥꯐꯝ ꯈꯔ ꯂꯩꯅꯗꯅ ꯉꯁꯤꯐꯥꯎꯗ ꯅꯤꯡꯊꯤꯖꯅ MPPꯒꯤ ꯄꯥꯎꯒꯁꯦ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯥꯎꯆꯦꯁꯤꯡꯗ ꯌꯥꯎꯕ ꯈꯣꯠꯄ ꯊꯦꯡꯅꯗ꯭ꯔꯤꯕꯅꯦꯕ ꯑꯗꯣ ꯑꯁꯤꯃꯛꯇꯗ ꯑꯁꯨꯃꯥꯏꯅ ꯇꯧꯔꯤꯉꯩ ꯃꯅꯨꯡꯁꯤꯗ ꯃꯅꯤꯄꯨꯔ ꯄꯤꯄꯜꯁ ꯄꯥꯔꯇꯤ MPPꯁꯤꯗꯤ ꯃꯥꯗꯒꯤ ꯊꯕꯛꯁꯦ ꯑꯗꯨꯝ ꯐꯖꯅꯗꯤ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯇꯧꯖꯕꯅꯦꯕ ꯇꯧꯕ ꯐꯖꯅ ꯇꯧꯖꯕ ꯃꯤꯟꯁ ꯑꯃ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯅ ꯍꯥꯟꯅ ꯑꯩꯈꯣꯏ ꯃꯇꯝ ꯑꯃꯗ ꯌꯥꯝ ꯊꯤꯅ ꯄꯥꯋꯔꯐꯨꯜ ꯑꯣꯏꯔꯝꯂꯦ ꯃꯈꯣꯏ ꯃꯥꯒꯤ ꯀꯩꯅꯣꯗ ꯌꯥꯝꯅ ꯗꯤꯞꯂꯤ ꯔꯨꯇꯦꯠ ꯑꯣꯏꯕ ꯑꯗꯨꯝꯕ ꯄꯥꯔꯇꯤ ꯑꯃ ꯑꯣꯏꯖꯔꯝꯂꯦ ꯃꯇꯝ ꯈꯔ ꯁꯤꯙꯔꯨꯔꯦ ꯃꯇꯝ ꯈꯔ ꯗꯤꯐ꯭ꯔꯦꯟꯁ ꯏꯟꯇꯔꯅꯦꯜ ꯗꯤꯐ꯭ꯔꯦꯟꯁ ꯃꯌꯥꯝ ꯑꯃꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯥꯁꯦ ꯈꯔ ꯁꯣꯟꯊꯔꯨꯔꯦ ꯍꯥꯏꯗꯅ ꯍꯧꯖꯤꯛꯁꯤ ꯃꯥꯁꯦ ꯑꯃꯨꯛ ꯃꯥꯒꯤ ꯃꯄꯥꯡꯒꯜ ꯃꯥꯒꯤ ꯔꯤꯁꯇꯣꯔ ꯇꯧꯅꯅꯕ ꯔꯤꯚꯥꯏꯞ ꯇꯧꯅꯅꯕ ꯔꯤꯖꯨꯕꯅꯦꯠ ꯇꯧꯅꯕ ꯍꯥꯏꯇꯥꯔꯦꯀꯣ ꯃꯁꯤꯒꯤ ꯄꯥꯔꯇꯤꯁꯦ ꯑꯃꯨꯛ ꯔꯤꯖꯨꯕꯅꯦꯠ ꯇꯧꯅꯅꯕ ꯃꯥ ꯀꯟꯅ ꯍꯣꯠꯅꯖꯕ ꯑꯗꯨꯝꯕ ꯅꯍꯥ ꯃꯌꯥꯝ ꯑꯃ ꯍꯧꯖꯤꯛꯁꯦ ꯌꯥꯎꯔꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯇꯧꯅ ꯃꯈꯣꯏꯁꯤ ꯋꯥꯛꯁꯦ ꯑꯗꯨꯝ ꯇꯧꯖꯔꯤꯕꯅꯦꯕ ꯑꯗꯨꯅ ꯃꯈꯣꯏꯁꯨ ꯑꯉꯝꯕ ꯊꯥꯛꯇ ꯀꯔꯤ ꯍꯥꯏꯅꯤ ꯍꯧꯖꯤꯛꯀꯤ ꯋꯥꯠꯅꯔꯕ ꯃꯅꯤꯄꯨꯔꯒꯤ ꯐꯤꯕꯝꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯂꯥꯟꯖꯦꯜꯂꯛꯄ ꯈꯣꯠꯂꯛꯄ ITP ꯃꯌꯥꯝꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯈꯣꯠꯄ ꯑꯗꯒꯤ ꯀꯔꯤ ꯀꯔꯥ ꯇꯧꯔꯛꯄ ꯏꯁꯤꯡ ꯏꯆꯥꯎꯕ ꯑꯣꯏꯔꯣ ꯑꯗꯒꯤ ꯑꯋꯥ ꯑꯅꯥ ꯇꯥꯕ ꯈꯣꯠꯄ ꯑꯣꯏꯔꯣ ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯂꯦꯚꯦꯜꯗ ꯑꯗꯨꯝ ꯃꯈꯣꯏꯅ ꯇꯧꯖꯕꯁꯦ ꯑꯩꯈꯣꯏ ꯊꯦꯡꯅꯩ ꯑꯗꯨꯝ ꯎꯏꯌꯦꯕ ꯑꯗꯨ ꯍꯥꯏꯔꯤꯕꯁꯤ ꯑꯗꯨꯃꯛꯅꯗꯤ ꯑꯃꯨꯛ ꯌꯥꯝ ꯆꯥꯎꯅ ꯑꯆꯧꯕ ꯐꯣꯔꯁ ꯑꯃ ꯑꯣꯏꯅ ꯃꯈꯣꯏꯁꯤ ꯆꯪꯁꯤꯟꯕ ꯉꯝꯗꯕꯒꯤ ꯐꯤꯕꯝ ꯑꯃꯗꯤ ꯂꯩ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯗꯤꯐ꯭ꯔꯦꯟꯁ ꯃꯌꯥꯝꯗꯨꯒꯤ ꯃꯔꯛꯇ ꯉꯁꯥꯏꯒꯤ ꯃꯥꯒꯤ ꯏ ꯄꯥꯎꯁꯦ ꯍꯧꯖꯤꯛ ꯍꯥꯞꯄ ꯌꯥꯗꯕꯁꯦ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯦ ꯍꯥꯏꯔꯒ ꯀꯩꯅꯣꯗ ꯑꯗꯨꯝ ꯃꯥꯁꯤ ꯑꯩꯈꯣꯏꯅꯁꯨ ꯑꯃꯨꯛ ꯃꯤꯌꯥꯝꯅꯁꯨ ꯌꯥꯝꯅ ꯁꯣꯟꯊꯅ ꯃꯥꯏ ꯃꯃꯤꯡ ꯇꯥꯈꯤꯗ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯕꯁꯦ ꯑꯗꯨꯅꯁꯨ ꯃꯔꯝ ꯑꯃ ꯑꯣꯏꯔꯤꯕꯅꯦꯕ ꯇꯥꯖꯤꯗ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯃꯥꯁꯦ ꯍꯧꯖꯤꯛꯁꯦ